अहानबदा ngasigi maroiba pausingda Center da BJP ki sarkar lakpa wargani state asidasu ahongba lakpa yai haina MPCC ki president gaikhangamna haikre. Jiribam subzel yang sinbinaba kana leitabana mioi kharana maning tauna sa kakpham sang onthok tuna leihori. Ramrai Eco Tourist Park da mioi ahum ki punsi pikham nakraba matung lengak na lokhalakpa section thorangi saruk ama oina lamdam asigi water tourist site sing athing bathamli amadi nimit kharani ki mamang da tongan ba mafam da mioi ani sirambagi thodok ka mari leinana miyamna khongjang sangsilingai laimaram da sungasi naha ama siduna leiramle. Kurumzari Times of Manipur gi numidangi pau mityang tabiri basingbu Bidyapati Mangal bamna taram okjari hauzik pau sandok na pizari. Hauzik lengak liba sarkar asigi tungi maraiba kari oigadage kayam kuina lekhigadage haibasi wahang ama oire miyamna su thajaba wadak le haina Manipur Pradesh Congress Committee ki president gaikhangam na phongdokre wafam asingasi BT Rota leiba Congress Bhavanda paumi singa unaba amada phongdokhibani Congress Bhavanda pangthokiba thoram amagi na koina na paumi singa unaba aduda gaikhangam na makha taraduna 38 suba Lok Sabha mikhal tangkak manga thokna pangthokre lakleba me 12 da taruk suba amadi ba oina me taramapanda taret suba tangka ke mikhal pangthok lagani hauzik phawbada pangthok liba manga suba tangka ke mikhal asida bharat ki oina ground reality da yengbada BJP gi oina phibam sokani haibasi bharat ki miyamna hainaraba amadi ngangnaraba wafam amani BJP gi luchingba amasu wafam asi yajabaga loinena punsinba natrabadi yararo haiba wafam Thambasu Laikhrabani, Bharat ki state kharada BJP ki phibam yamna Pararoi daba laiba asna pangthok liba phase manga asidagi yengbada center da laiba BJP ki sarkar asigi phibam kari oigadagi haiba khangdri phibam asna state asida sulak liba me kulumdoi gi matungda sarkar asig kari oigadagi haiba si chingnaba haurak labani meyam gi wakhal da su thajaba walakpagi mami chauna tare oirak liba phibam asida sarkar asida su thajaba manglakpagi amadi makha Takhigadra haibasi khanba horakle paumi singna hangba tongan bo wahang singi pau khumda Civil Secretariat Sarkar ki kanmachari karakpagi chang walak liba asi karigino haibasi miyamna khanbiro wa amata ngangba yadaba sarkar amani wa ama hek ngangba da FIR hekta pali FIR Pangadabagi ngaiduna laiba sarkar amani miyamgi thabak kaya yamna sengna tawbage haibadu handiki election da CM gi kendra da polling kaya Forest Minister gi kendra da polling kaya repol pangthokiba aduna mayak sengna taklabani haiki Anoba sahi financial year anoba horukpa kansada kari kamai tawni sarkar gi tawge khallamba adugumba muligi wakhallondu modu pangthokpa anamagi madugi ground work se patara tokthojis pangthokpa matam asida attendance thin oiba habisi se haidi hainingde adu praja singi enthusiasm what pa mali ada ai thamdani ko adaga live election sida kanagi kanuse leiriba paliba sakar se masigi future se kari thokadage habi praja gi okhalna nunang soida pongani khale de lenga asi lekhigadra makha takhigadra tauridra habise Masi handaki leiriba sarkar asigi amadi sarkar gi employees sing initiative walak pase masida maduki chingna badu adi mami tabran lawi Manipur gi khwaidagi ariba jail amasu oiriba Jiribam sub jail ngasidi yamna thamoi sokningai oiraba phibam amada leihori mafam aduda leihori ba khunja singna jail asi sakakpham oina sizin hori hiram asida Tom TV gi akhana report ama Jiribam sub-jail asi haukiba chahi lising amaga chamapal humfumari gi November 8 da hangdokhibani. Jailer matik chana laiduna haukiba chahi lising amaga chamapal maudra manga fawba mapung phana mathau tawrongki. Jiribam sub-division da mirian sang laitaba amadi sub-jail asina mapung phana mathau tawraktabadagi ingkumja lising amaga chamapal maudra taretta mirian sang oina sizinnarakhi. Masigi matungda security force singna matam kharigi oiba camp oina su sizinakhi. Hiram masiga mari lainana lainga ki mari lainaba loisang singna yengsin bidabana ngasi jail asi kangathang oiduna lairi amadi masina maram oiraga law enforcement agency singna awaba kaya mayoknari
Jiribam district lairiba law enforcement agency singi kholau tabinaba kana leitabagum ariambada tare. Karigumbada law enforcement agency singna thodok wathok amaga mari leinana faro mioising jail da thajin batarabadi Imphal jiri lambida kilometer chani ga kunithoi labna Imphal tamna mifa adu purakpada tari. Masigi mathakta Jiribam subdivision ama oirambadagi mapung fava district ama oikhibadagi mamangai matamdagi ngasidi ahongba awonba kaya uba fangle. Adugi shumathakta crime kaya thokpagi changsu hengadlakli. Masimagna Jiribamda law and order ningthina ngaktuna thambada district asidasu mapung faba subjail ama laibagi tangai fadaba lairi. Haukiba chahi lisingani ga tara nipangi December 16 lainga ki law minister oiriba L Jayanta Kumar amadi local MLA na laktuna yengsin khiba laikhrabani. Masigi sumathakta mathau tawdana lairiba subjail asi ningthina semgat sagatuna mathau tawhalagani haibagi thajaba pirambasu laikhre. Karigumba mari lainaba loisangna mathau taba thabak paikhalakta thoklabadi lairiba jail asi adumak kangathang oina mangkhragani. Yamna khanan oiribadi Diri town gi municipality area da lairiba jail asigi park charbul lamasi adumak kanafam khangdana laigadawri bar haibasini. Karigumba jail asi mathau tawraroi hairabadi district asigi kanagadaba chawkhat thaurangi oiba thabak singi oina sijinnabagi apamba Jiribamgi miyamda laihori. Laingaki yathang matung ina lamdam asida lairiba water tourist site ayamba mathau tawba lepkhre hi thoduna chara taliba mioi kaya kokta khut hapnaba yaure hiram asida akhanaba pawdam ama. Haukiba April 19 gi numidang wairamda Fungyar subdivision ge manungsana laiva Ramrei water tourist site thokiba hi lakshin bagi laivak thiba thokdok amada masin manau ani yauna mioi ahum thawai mangkiba thokdok ki makha tarakpada laingak na lokhalakpa section tharong gi saruk ama oina Manipur da laiva water tourist boating site sing punamak akaknaba safety guideline amagi makhada streaming tawduna semdoktriba fawwa boating site sing thingjin kibaga iroinana Bisnupur district ki manungsana laiva Lokaipat Sendra amadi Thanga karangna singba mafam singsu mathau tawba lepkhre miyamgi soida ngamdanaba amadi yaifanabgi damak khongthang asi lokalabasu nakal amaromdadi boating service tawduna mayum pujariba miyoi kya amadi makokta makhut hapa yaunare hiram asigi matangda Tom TV gi teamna ground report launabagi damak Bisnupur district ki manungsanba Lokaipat Sendra amadi Thanga karangna singba mafam singda satuna yengchilubada boat service tawduna imungi sakhum maimutanaba honariba miyoi kya ningba kaina sarkar gi athingba sing komthorkba ngaiduna lehoba thengnarakhi harau kumhai gi matamda chingna saina bangamdana matam amada hi hoduna sel tanjaramba miyoi kya sarkar gi athingba leibana tourist kya laknabasu taxi sonba natana upai leitana leiramkhi haukiba April 19 da thokiba laibak thiba thodok amada khoigi Ramrei village da hi lakshin bagi thodok thawai mangkiba adugi matung tarakda laingakna lokhalakpa section tharangi saruk omoina ngasisu akoina Tom TV na chatuna akoigi Bisnupur district ki manung channel leiba akoigi Lokaipat haiba mafam asida akoi tourist sing asi matau karamna akoigi boating tawribra tawdabra haiba akoini yengchinba laksam tamda hariba mafam asida ngarang dagi hauna district asigi DC na akoigi cherol ama thoktuna haiba mafam asida boating tawbasi matam kaktana makhatana order ama tholakti fawba thingzele haina akoida pau pibirei Lokaipat leiramliva hi ayambana mallava amadi matamga sunadrava hina ayamba oiramke mafam aduda leiramba pat asigi caretaker sorok haibam ratana haikivada Ramrei thokdok adu hek thokivaga mafam asidasu boating service lepnava district asigi DC gi maikaidage khudakta khangalakpadage makhatana boating tawba lepkhre makhatava order ama thoktriba fawba Lokaipat ase boating service tawkhiroi haina mahakna haiki ta khoi hoji boat service tawhandre tawdabaje hanadagi di adum adugi thodok to he khangba numitu dagi adum tawdre aduga moi ngarang ju Bisempur gi commando kangbu DC na tharak panen moi laame aduda moina manungda gari khambigano aduga boat service tawba isu tohon bino na moi haiba lam koiba mi visitor lakpagi di jengan kholam bagi di adum kano tawba isingri commander commander Sendrada leiriva Loktak Lake Tourism Development Cooperative Society gi secretary Laishram Jaychandrana haikivada thokhningdaba thodok sing makhatana thoktanava laingakna lokholaliba khongthang asi yamnamak tangai fadabani boating gi safety guideline ama athubada sembiraga
ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯚꯣꯇꯤꯡ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯥꯏꯐ ꯖꯦꯀꯦꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯚꯤꯖꯤꯇꯔ ꯑꯝꯇ ꯍꯤ ꯇꯣꯡꯍꯟꯗꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤ ꯑꯃꯅ ꯁꯥꯕ, ꯀꯝꯄꯦꯅꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯐꯥꯏꯕꯔꯒꯤ ꯕꯣꯠ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯏꯕꯔꯒꯤ ꯕꯣꯠ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯖꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯐ ꯖꯦꯀꯦꯠ ꯀꯩꯀꯩ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯅ ꯊꯝꯖꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯗ꯭ꯔꯥ ꯋꯥꯇꯔ ꯕꯣꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯂꯤ꯫ ꯇꯨꯔꯤꯁꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯂꯥꯏꯐ ꯖꯦꯀꯦꯠꯁꯤꯡ ꯑꯃꯗꯤ ꯐꯥꯏꯕꯔ ꯕꯣꯠ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯐꯣꯔꯦꯅꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯅ ꯁꯥꯕ ꯕꯣꯠꯁꯦ ꯃꯣꯏꯒꯤ ꯇꯣꯡꯕ ꯄꯥꯝꯗꯦ, ꯃꯣꯏꯅ ꯇꯣꯡꯉꯨ ꯍꯥꯏꯕꯗ ꯃꯣꯏ ꯇꯣꯡꯕ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯅ ꯁꯥꯕ ꯕꯣꯠꯁꯦ ꯁꯤ ꯇꯣꯡꯕ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯥꯏꯕꯔ ꯕꯣꯠ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯖꯔꯦ꯫ ꯂꯥꯏꯐ ꯖꯦꯀꯦꯠ ꯀꯩꯀꯩ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯖꯔꯦ꯫ ꯂꯩꯉꯥꯛꯅ ꯍꯦꯛ ꯌꯥꯔꯛꯄꯒ ꯑꯩꯈꯣꯏ ꯕꯣꯠ ꯍꯣꯟꯕꯒꯤ ꯔꯦꯗꯤ ꯂꯩꯖꯔꯦ ꯍꯥꯏꯖꯔꯤꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯔꯥꯡ ꯑꯥꯏꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯕꯣꯠꯅ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯕꯅ ꯐꯥꯏꯕꯔ ꯕꯣꯠ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯔꯚꯤꯁ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯔꯥꯡ ꯑꯥꯏꯂꯦꯟ ꯕꯣꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯥꯎꯟꯇꯔ ꯁꯣꯏꯕꯝ ꯍꯦꯃꯟꯇꯅ ꯀꯔꯥꯡ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯍꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯀꯔꯥꯡꯒꯤ ꯑꯣꯏꯅꯗꯤ ꯕꯣꯠ ꯁꯔꯚꯤꯁ ꯑꯁꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯀꯔꯥꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯕꯣꯠ ꯁꯔꯚꯤꯁ ꯑꯁꯤꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯨ ꯑꯊꯨꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯀꯔꯥꯡ ꯇꯨ ꯊꯥꯡꯒꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯊꯤꯡꯉꯛꯄꯒꯤ ꯗꯤꯁꯤꯒꯤꯅ ꯗꯤꯁꯤ ꯃꯁꯥꯃꯛꯅ ꯆꯦ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯁꯔꯚꯤꯁ ꯑꯁꯤ ꯊꯤꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯆꯠꯁꯤꯜꯂꯤꯕꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯕꯤꯗꯨꯅ ꯆꯠꯆꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯥꯡꯁꯤ ꯑꯥꯏꯂꯦꯟꯅꯤ꯫ ꯑꯥꯏꯂꯦꯟ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯄꯥꯟꯕ ꯈꯨꯡꯒꯪ ꯅꯠꯆꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯆꯥꯛꯀ ꯍꯦꯟꯖꯥꯡꯒ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯐ ꯂꯥꯏꯟ ꯋꯥꯟ ꯋꯦ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯤ ꯇꯨꯔꯤꯁꯀꯤ ꯆꯠꯆꯕ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯩꯈꯣꯏ ꯁꯔꯚꯤꯁ ꯑꯗꯨ ꯈꯛꯇꯅꯤ ꯇꯧꯖꯔꯤꯁꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯚꯣꯇꯤꯡ ꯁꯔꯚꯤꯁ ꯇꯧꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯍꯨꯃꯥꯡꯒꯤ ꯃꯃꯜ ꯈꯪꯅ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯀꯛꯅꯕ ꯁꯦꯐꯇꯤ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯊꯝꯕꯤꯗꯨꯅ ꯚꯣꯇꯤꯡ ꯁꯔꯚꯤꯁ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯚꯣꯇꯤꯡ ꯁꯔꯚꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯂꯧꯅꯕꯒꯤꯗꯃꯛꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯃꯐꯝ ꯑꯁꯤ ꯆꯪꯍꯟꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯀꯔꯥꯡ ꯑꯥꯏꯂꯦꯟꯅꯤ꯫ ꯀꯔꯥꯡꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯠꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯀꯤ ꯑꯣꯏꯕ ꯕꯣꯠꯁꯤꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯔꯚꯤꯁ ꯇꯧꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯅꯍꯥꯟꯒꯩ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯁꯤꯡꯒꯤ ꯃꯦꯖꯔ ꯚꯤꯖꯤꯇꯤꯡ ꯁꯥꯏꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯟꯗ꯭ꯔꯥꯒꯤ ꯕꯣꯇꯤꯡ ꯁꯥꯏꯠꯁꯤꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯟꯗ꯭ꯔꯥ, ꯀꯔꯥꯡ ꯁꯥꯏꯠ, ꯊꯥꯡꯒ ꯁꯥꯏꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯧꯒꯣꯏꯄꯥꯠ ꯍꯥꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯋꯥꯇꯔ ꯕꯣꯇꯤꯡ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄꯣꯠꯁꯪꯕꯝ ꯁꯔꯠꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯔꯠ ꯑꯅꯧꯕꯝ, ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ, ꯀꯔꯥꯡ꯫ ngasi ayuk pung 10 taba matamda Bisnupur district ki manung sanba Laimaramda miyoi ama sirga leiramle asiba haksang adu mafam adugi khunjasang na thengnarakhibani khudakta police ta pau piraba matung police na lokhatlaga rims ki miren sangda thamkhre laikhidraba miyoi adu Laimaram mamang laikai degi moirang them ngongo chahi kuntaruk apokpa MY school kawi mahak matau karamna seram libanu haiba khangba ngamdri thodok aduga mari leinana police na case ama lokhatkhre hairi ngase ayuk angan bada Sugnu police station gi manung sanba Sugnu awang laikai da laiba Nongmaitam Johnson kauba miyoi amagi sawmill maina tumna chakre mai adu matau karamna haurak libanu haiba khangba ngamdri mai sakpa adu da chaurakna lupa lakh kaya gi lanthum amang ata thokre hairi
सेबादल हाइबसी डिसिप्लिन लेनबा मियोइबगी लमचत साजत्ता तमजनिंगाई ओइबा कयागी हौरफम अमनि हाइना एमपीसीसी की प्रेसिडेंट गायखांगमना फोंदोखरे वाफम सिंह असि बीटी रोड लेबा कांग्रेस भवनदा पांगथोकपा सेबादल की फाउंडर ओइरिबा डॉक्टर एनएस हर्डिकार की चाही चामग कुंथ्रामाथोई सुब बर्थ एनिवर्सरी की थौरम मरी लेना फोंदोखिबनी एमपीसीसी के सेबादल न सिंधुना पांगथोकपा थौरम अदुदा लैखिद्रब लुचिंगबा असिगी मितमदा प्रेसिडेंट गायखांगमना लुचिंगदुना लैसु कटपना मपुंग ओइबा सरुक ओइखि एमपीसीसी की थौपुबसिंग अमदे सेबादल की मेंबर कयाना लैखिद्रबगी मफमदा लै कत्तुना इकाई खुमनबु उठखि थौरम अदुगा मरी लेना गायखांगमना हिंदुस्तान सेबादल कोरंबदगी लैखिद्रब डॉक्टर एनएस हर्डिकारना लुचिंगदुना कांग्रेस सेबादल हाइना ममिंग ओंदुना ngасidi मियामना ख्वाइदगी पामनबा अमा ओइरे मसिना मियोइबा अखोइगी लमचत साजत की तंफम अमा ओइरकपा डिसिप्लिन लेनबा अमदि ह्यूमन सर्विस की तंफम अमा ओइरे धर्म की खेतनबा थमदना मियोइबा खुनाइगी सेबा तौबदा सेबादलना अचौबा थौदांग अमा लौरी ngасidi असिगुमलबा तमजनिंगाई ओइरबा दल असिबु लिंखतपदा अचौबा थौदांग अमा लौखिबा लैखिद्रबा लुचिंगबा असिगी मफमदा इकाई खुमनबा उटपा ओइना लैमना अमा कटपा फंगबसी यामना लाइबक फबनी हाइखि कांग्रेस पार्टी असिगी नुंगी ओइबा अदुगुंबा वन थोक्तो सेबादल असिना उटली हजबनी कांग्रेस पार्टी थक्सी खासी नाइगदबनी इंग तमना लेगदबनी जात पात की खेतनबा थमोइदबनी धर्म खेतनबा थमोइदबनी अखोइ मी अमतनी हाइबा अदुगी यूनिटी इन डाइवर्सिटी दा नंगना आइना अपाम्बा लाइनिंग लासो निंगजरबसु मसु अखोइ पुनमक नुंसी सानना अमगा सेल्फ रेस्पेक्ट सेल्फ अंडरस्टैंडिंग कनकी म्यूचुअल अंडरस्टैंडिंग अदगा म्यूचुअल रेस्पेक्ट लोजना अखोइ हिंगमनगदबनी हाबु मसु अदुगा वखल्लोंदो सेबादल की तौथोरपा मतौ मयामदना हाइजबा तारे मनिगा डिसिप्लिन ओइबा अदुगुंबा वंगांग संगांगदा तौथोरपदा अदुगुंबदा मदुगी कांग्रेस पार्टी की सक्तम नुंगी ओइबो हंदोक्तो उल्ली हदना हाइबदा कसु अकाइबा लेतेना नंबोल म्युनिसिपल काउंसिल की मखादा लेबा स्किल एंड अनस्किल लेबर यांखै मरी की पिथोक्तना लेरिबा था 18 की खुसुमन पिथोकपियो हाइना नंबोल वार्ड डेवलपमेंट कमिटी स्किल एंड अनस्किल लेबर एसोसिएशन तक्सिलकली नंबोल म्युनिसिपल काउंसिल के कॉन्फ्रेंस हॉल दा पांगथोखिबा पाउगी मिफम अमदे एसोसिएशन असिका सेक्रेटरी नावरेम नबचंद्रना अनस्किल लेबर यांखै मरी की पिथोक्तना लेरिबा था 18 की खुसुमन की मनुंगदा था 18 दी रिलीज तौखरबसु ngasi फाउबा फंगदना लेरी मणिपुरदा लेरिबा स्किल अमसुंग अनस्किल लेबर सिंगी खुसुमन मतम सांगना फंगदना लाक्लिबा अदु लेंगाकी माइकैदगी था 18 की ओइना महुत डिपार्टमेंट चटलिबा चाही असिगी मार्च के तांग 19 रिलीज तौदुना काउंसिल की खुथांगदा वार्ड डेवलपमेंट की अकाउंट चंगदुना लेरबसु नंबोल म्युनिसिपल काउंसिल दा केस अमा लाक्पदगी ngasisu pithokna leiri asigumlaba matam kuina awaba taraklaba skill amasung unskill workers singi thagi khusuman asi phangdabana sinmising awaba kaya mayokna duna lakli thagi khusuman asi case asiga loinana chatpa tarabadi sinmising asida yamna awaba mayoknaba maram oibana case asiga mari lainariba judge case asida thingziliba asi yangsin biraga miyoibagi minungsi yangbiduna sinmising release tawkhraba tha 18 gi khusuman phanghan biu haiki लोइना हाइरिबा केस असी मतम सांगना अखोई केस असी की इरोइना अदुम पुदुना हाइरिबा वेजेस असी चपीबा तारगदी याम तम सांगना वाजगलबा एम्प्लॉयीसिंग असी की अखोई अवाबसी के तारे अखोई कितंग येंगबीबु अमदी केस असी अथुबा मतम द सोल्यूशन बीबा लोइना अखोई लेबर सिंग की अवाबसी कितंग थुना येंगनबीगा सोल्यूशन बीनबसु फंगन जगे लोइना अखोई की वर्ड डेवलपमेंट की लेजरिबा अखोई हुजी पन्नु लेरिबा था 18 की वेजेस असी कह तारे कोई गवर्नमेंट की साइड की अयाब पीबीख्रबनी लोइना फाजिलिबसी कोर्ट की साइड की कोई काउंसिल से अथिंग ममखक थंबदगी फाबीबनीना कोर्ट की जज साहेबना मतम चाना फंगिदबगी अवाबदु यंगबिदुना मतम अथुब मतम खतंग रिलीज तौबियु हाइदना कोई नमोल म्युनिसिपल काउंसिल की मखादा लेजबा वार्ड डेवलपमेंट की एसोसिएशन दगी कोई रिक्वेस्ट तौजे काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौब चाही असिगी ओइबा क्लास 12 परीक्षा की फॉल हयंग हाइदोकनबगीदमक सेम साब लोइरे थेंगलबदा हयंग नुंथिल फावगी मनुंगदा सुंगसोय सोयदना हाइदोकलगनी हाइरी पनबयाबदी चाही असिगी ओइना काउंसिल लौबा HSSLC एग्जामिनेशन दा आर्ट्स स्ट्रीम दा महिरोय लिसिंग तरेट
का चामंगा हुंफुनिथोई साइंस दना महिरोई लिसिंग कुनगा साट्रेट कुंट्रा अमदी कॉमर्स स्ट्रीम दना महिरोई साट्रुक हुंफु मंगाना परीक्षा थाखिबनी युम पालबा नुपा नुपीना अरोनबा मरी थंबिगनु गवर्नमेंट मसिबु थिंगनबा अखन्नबा लो अमा सेम्बियु हाइबा खोलाव पूरदुना ममांग थागी कुंटरुक्तगी इम्फाल की कंगलादगी मणिपुर तंपाक थुंगना खोंगना चट्टिबा नांदैबम तोंपोक ngasi नंबोल योरखरे तोंपोकना बिष्णुपुर डिस्ट्रिक्ट की नाचौदगी ngasi अयुक खोंगसालक्तुना तिदिम लंबिगी नाकियत्ता खुंदारिबा तोंगानबा खुलसिंगदा कोइना खोंगना चट्टुना लाकपा ngasi नुमिदांग वाइरम नंबोल कैथल योरखी नंबोलदा हेक थुंगलबगा डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन नंबोल की प्रेसिडेंट तावरेम खाब खुमन सेक्रेटरी लमजिंग ट्रेजरर नंबोल अपुनबा मैरा पाइबी लुप की मिहुत्तगी प्रेमिला लैमा अनिता लैमा अमदी अतै थौमिसिंग अमदी कैथेल फंबी इमा क्याना तोंपोकपु तारामना ओखी माके खोंगसत अदुगा मरी लेनना तोंपोकना युम पालबा नुपा नुपीना अरोनबा मरी थंबदा दंडी पीनबा आइन सेमलक्कद्रा हायरगा अरोनबा मरी थंबदा युम पानबदा अयाबा पिरकपा असे यानिंगदबा उत्तुना अमदी मणिपुर गवर्नमेंटना अयाबा असिगे मायोक्ता अकनबा आइन अमा सेम्बियु हाइबा वाफम तक्सिनबा ओइना युम पालबा नुपा नुपीना अरोनबा मरी थंबिगनु हाइबा पाउजल पुरदुना महाकी खोंगसत असी हौरखिबनी ngasi asi numit 12 चनबनी हायंग अमुक क्वा कैथेलगी नमक नंबोल थादोकनी हाइखी अदुगुम्बा थौबान माइकई सुगुनु काक्सिंग सिंबसिंग ससरुरगा ngasi je नंबोल बाजार यौजरे ngasi का थारगा आई खोंगचलसे नुमित 12 मपुंग चपचाना फारे खोंगचसिगी मरोय पांद मम हायरगदी हौजिक मणिपुरदा नोंगमा कांगदना अदुगुम्बा युम पालबा नुपा नुपी जिंजिरा अतोपा नुपा नत्रगा नुपीगा अतोपा मरी लेनबा भारत की अदुगुम्बा सुप्रीम कोर्ट ने एडल्टरी लौथोखिबा लौथोखरागा तोंगानबा लो अमखक नुपा नुपी अनि दंडी फंगबा याबा लो अमखक सेमकद्रा हाबगी महत्ता अदुमक युम पानबा याबगी अयाबा पिथोरकपा मसिदा मणिपुर गवर्नमेंटना खितंग हाइदिबा अदुगुम्बा मणिपुरदा नोंगमा कांगना सथरक लेबा युम पालबा नुपा नुपी अनिमक युम पानबगी हाइनबिसिबु खितंग थिंगनबा मणिपुर गवर्नमेंटना अकनबा लो अमखक सेम्बियोना अपील तौजबनी लोयना युम पालबा नुपा नुपी अनिना अरुणबा मरी थंबिगनु हाइबा मेसेज अनि खक्से पुजरगा लाकदोरिबा मेगी तारिख 23 फावबा मणिपुरगी मफम कयादा चचगदबा आइगी खोंगसे इम्फाल मनुंगी तोंगान तोंगानबा मफम सिंगदगी लौथोरकपा अमोट अकाइसिंग इम्फाल वेस्ट की लमदेंग खुनौदा लेबा सॉलिड वेस्ट ट्रीटमेंट प्लान दा हुंदोकलंबा मफम अदुगी खुंजासिंगना था असिगी अमदगी अथिंगबा थमखिबना मरम ओइरगा IMC ना अमोट अकाइसिंग लौथोकपा लेपतुना लाखिबा अदु ngasiदगी अमोट अकाइसिंग लौथोकपगी थबक हौख्रे ngasi इम्फाल की खरमबन कैथल मनुंगी तोंगान तोंगानबा मफम सिंगदगी अमोट अकाइसिंग लौथोकपा अदुदा सरुक याखिबा IMC की मेयर एल लोकेसरना ngasi नोंगमा निनिगी ओइना लौथोकलिबा अमोट अकाइसिंग असि इम्फाल ईस्ट के कोंगपाल मुतुम लेकाइदा लेबा पुखरी अमदा हुंदोकपगी थबक सथगनी हौजिक लमदेंगदा लेरिबा सॉलिड वेस्ट ट्रीटमेंट प्लान असिगी पाक साउबा असि लम एकर 13 नि अदुबु माइकै अदोमगी खुंजासिंगना मफम अदुगी अकोइबसिंग वाल खाननबा खोंगबाल अमदी लंबी सेमननबा लेंगाकता दाबी तौदुना लाखिबनी हौजिक माइकै अनिमक्ता यानबा लेरे लोक सभा मिखल लेखिबना थबक सुबा हौबा याददुना लेबनी अथुबा मतमदा थबक सुबा हौरगनी अदु ओइरगदी अवाबा मायोकनरिबा असि लेररोय हाइखी इसिंग लेतना लेंगोई सिलगा इसिंग हेक्ता पीबा यागदरा लेंगोई थादरगा इसिंग हेक्ता थोलकदरा हाइना मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधाकिशोरन फोंगदोखरे वाफम सिंग असि ओइना वाटर सप्लाई स्कीम की फिबम हकथेरना यंगसलदुना हाइखिबनी महाकना मखा तारदुना नरेंद्र मोदी की लिचिंग मखादा भारत सिनबा थुंगना इंग कुमजा लिसिंग अनि कुन फावदा युमथोंग खुदिंग अफबा इसिंग पिथक्कनी हाइबगी पांदम थमलिबा असिदा ओइनामदसु थकननबा टोटी इसिंग पीनबा पांदमदा एक्सटर्नल एडेड स्कीम हाइबा फॉरेन फंडिंग की मखादा ओइनामदा वाटर सप्लाई स्कीम अमा सेमगत सागतलिबा असिबु मयामदा लान उननबा होनबिगनु चाही कया तोटी इसिंग थकपा फंगद्रबा ओइनाम प्रजासिंगदा इसिंग थकपा फंगननबा पांदमदा एक्सटर्नल एडेड स्कीम फॉरेन फंडिंग की मखादा सेन लाक्तुना थबकना पाइखतलगा लेरिबनी अदुगा मियोय खरा लाक्लगा लेंगोय खरा इसिंग लेंगोय खरा इसिंग थादरगा फंगनगनी हाइबसी यामना लाइबक थीबनी मतुंगदा अमुक हना तौबिगनु ओइनाम वाटर सप्लाई मनाक्ता लेरिबा पुखरी असि सेमगतननबा होटनबदा पुखरी असिगी नाकंदा चेलिबा टुरेल अमदी लंबी असि खरा सोकी अदुबु लंबी चटपा यादबदि नत्ते हेना फगननबा सेमजिनगनी हाइबगी थाजबसु पीखी
ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯑꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯂꯩꯉꯣꯏ ꯑꯁꯤ ꯑꯅꯧꯕ ꯁꯤꯜꯂꯒ ꯏꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯑꯃ ꯃꯦꯗꯤꯌꯥꯗ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯁꯤꯁꯨ ꯑꯉꯛꯄ ꯄꯣꯛꯑꯦꯕ ꯁ꯭ꯇꯣꯛ ꯇꯧꯅꯅꯕꯒꯤ ꯁꯥꯔꯤꯕ ꯇꯦꯡꯀꯤꯁꯤꯡ ꯑꯁꯦ ꯏꯁꯤꯡ ꯊꯝꯗꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯀꯔꯤꯒꯤ ꯏꯁꯤꯡ ꯂꯩꯇꯕ ꯏꯁꯤꯡ ꯂꯥꯛꯐꯝ ꯋꯥꯇꯔ ꯁꯣꯔꯁꯁꯦ ꯑꯣꯏꯅꯥꯝꯗ ꯂꯩꯇꯕ ꯑꯥꯗ ꯇꯦꯡꯒꯥꯏ ꯈꯨꯅꯧꯒꯤ ꯏꯁꯤꯡꯁꯤ ꯌꯧꯔꯛꯇ꯭ꯔꯕ ꯄꯥꯠꯂꯣꯝꯗꯩꯁꯨ ꯀꯥꯞꯈꯠꯅꯕ ꯄ꯭ꯔꯣꯖꯦꯛ ꯂꯩꯇꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯇꯥꯝ ꯑꯅꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯕ ꯇꯦꯡꯀꯤ ꯑꯗꯨꯗ ꯂꯩꯉꯣꯏ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯑꯒ ꯀꯗꯥꯏꯗ ꯏꯁꯤꯡ ꯄꯤꯗꯣꯔꯤꯅꯣꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯅꯥꯝ ꯄ꯭ꯔꯖꯥꯅ ꯏꯁꯤꯡ ꯐꯪꯗꯗꯅ ꯋꯥꯔꯤꯕꯁꯦ ꯑꯩ ꯀꯔꯤ ꯇꯧꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯁꯤꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯃꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯩꯉꯣꯏ ꯁꯤꯜꯂꯒ ꯏꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯁꯨ ꯃꯁꯤꯁꯨ ꯑꯩꯗꯤ ꯑꯉꯛꯄ ꯐꯥꯎꯏ ꯃꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ China call. For the first time in the history of satellite television channel in Manipur. Ipa, ima kinam tau kre. Abu nang le hora mama ka tak der chalo khige. China call. Crime Watch. A mega TV serial based on true stories. Watch every Saturday at 7 p.m. Only on Times of Manipur, Tom TV. Starting from 11th May 2019. Break matungna makha taba pau pizari. Puwari ka sago nariba yumthang neriba Bangladesh ka select leriba Maharaj Gambir Singhagi konung oiramba Manipur Rajbari yanghaidaba phibam amada leihori. Manipur lengakna mari leinaba Bharat lengak amasung Bangladesh lengaka tanaduna mafam aduda archaeological monument oina ngak senduna thamnaba thaurang laukhat piyu haina ipsana lengaki pukning singsilakle handak mafam aduda chatluba ipsa ki president Joy Chandra konthau jamna chahi taret khuntakpagi matamda Maharaj Chaurjit Maharaj Marjit amadi Maharaj Gambir Singhana kasarda chahi mari leram laba matung kumja lisingam gasani pan kolhumdoi da seletta laiki matam aduda Govindaji amadi pakhang bagi mitam loina rakhibaga loina na mafam aduda laisang saduna lakhi adubu ngasidi laisang sing adu mapu pandabaga loina na atoppa lainingi khubam oiduna laihore haiba yauna wafam kaya amusu phongdorakhi. The social advancement China aikoi Bangladesh ta aikoi team ma chatuna aikoi gi inthorong Gambir Singhana laimiba konung asi aikoi laksabani aikoi no phum asi de yengeu matamda aikoi na phongse hana leirambagi adugumba konung joba jaga khala aikoi na ubu phangi jaga asi Gambir Singhana aikoi sahi taret punta abu matung da 1923 da seleta thungki seleta thungba matung da makhoi gi oiba machin manau Marjit Georgit amadi Gambir Singha punna makhoi abum mathum asida Bangladesh ki seleta laiki seleta laira matung asida makoina matam adu aikodi British ka mating nauraga Manipur levi haina adugumba lami ama sengkolam matung da Manipur da sahi tarek punta poda awasinga naikhai kiba amati awasingna Manipur macha singda wahan kiba awabu da ki sing ado madu mukoina revenge tawduna awasingbu aikoi ninki toren wang phawba Gambir Singhana ta bukuna Churachandpur Government College ke principal oina T.I. Syam Kumbu lengakna nauna hapje lakpagi thawong yaningdaba phongdokpaga loinana khudakta order adu handokadabani haiba dabi tawruduna thadau kugi student union na tha asigi mapan gi nongyai matung pung amadagi Churachandpur district ta matam kaktaba general strike kawkhre
William Petrigu pokpagi chahi chamaga kunmanga suba kwasikui centennial jubilee gi thauram ngasi singjami mathak thoksom laikai da leiba Petrigu Junior High School da pangthokre school asina sinduna pangthokpa thoram adu da local guardian TS Achau Senior Citizen Forum singjami mathak Thoksom Laikai ki President L. Nabachandra Sharma, Youth Welfare Organization ki President T.S. Ranbir, John Wan ki ZUOKA Suseta Amadi, Taruk Suba Assam Rifles ki Major Debatatana Thauram Mapu Oina Saruk Yaki. Laikhidraba, William Petrigu ki Mapam da Ikai Kumnabu Utna Laisu Katki, Thauram Adu Pangthokpagi Matang da School Asigi Oza K. Gunachandrana, Captain Reverend William Petrigu Lisingam Gasanipan Humpuma Pande Scotland ki Edinburgh ta Pokibe Scottish Machani Lisingam Gasanipan Marfidra Mathoida Kangla Mamang da British officer Sing Hat Kiba Thodok Aduna Maram Oiraga Manipura Chatting Bagi Ihul Tamki Mahakna Manipur School Ahum Linkatlam Lay Mahakna Manipura Ladingai Mahima Singilam da Achoba Thodang Kaya Lauram Bamioi Amani Mahaki Achoba Thodang Adubu Ningsingbo Oinangasi School Asina Chamanga Kunmanga Subagi Bart anniversary ki thoram asi pangthokpani haiki tungi yumbirel tunglam chaki khunai changchang lawa na haron khupu ama sangat pargi dai chap chaba dai ta adu khangna thabak tawba ngamagi thawna adu Petrigu sahib ki thawai mirana ngasi gi mafam asida lakpiduna yawbiram labadi soidana oja singda pibiramu haina thawnijari Tom TV na khudol tauba Royal Event Sinba Mega Talent Show ge ahanba quarter final ge ahanba round ngasi Palace Compound leiba lamyan ba sanglen da pangthokre ngasi dance kakte ge oiba quarter final adu da participant marfu ga taret na saruk yari hayang anisuba numit tongan ma talent sing sangdam na ba pangthokani event asida participant chahumgi manungdage khangalakpani enhance your talent haiba team da pangthokpa show asida saruk yariba participant amana asiguma talent show ama sinba asi afawa khongthang amani masna inkhalakliba naha singda masa masa ge haithoi singthoibe kaya adu uthokpage tanja ama pibani haiki. I feel that it's great actually that Manipur is bringing up such shows in order to to promote Manipur people more so that they will get more known to the world outside because they have a lot of potential in them. But the thing is that they never get the enough or the right kind of opportunity that they should get. But I think that this talent show would obviously give them a very big opportunity to go and to just kind of get expense in the world outside so that they will get known that they are the Manipurian, that they can do this, they can do that, they have so much of qualities that they can show up in the world and that they can even compete in the global level as well. Chahi khudingi pangthokpagum chatliba sahi sigi oina sulakadoriba kalengi Purnima numita haingangi hanajing chingda Pakhang bacheng hong bagi thoram pangthok lagani haina ngasi Manipur Press Club ta pangthokiba paugi mifam amada salaicha apunba lupten gi General Secretary lengak pa mangang na phongdokre haingangi hanajing chingda lairiba ibudo pakhang bagi khubamda pangthokadoriba thoram asta Manipur gi ningthau laisemba sana jawsu saruk yagani pangthokadoriba thoram asta miyamna chengbi chengba haiba amadi haikat laikat tamduna lamdam asigi amadi imung manungi nungai yaifanaba thauniba pumnamakna saruk yabiu loinana asigum laba Maru oiba thoram asta lengakna mityeng sangbiduna pangthoklabadi hena mapung phaba thoram oigani amadi leibaki khanabada miyam puna phangminagani haiki Kaichel tareta akoi khongsalaga akoi gi leiriba apunba akoi gi lup kuntraga mari mukna punsillaga akoi hantak hogiba nongaijing numita warep nakre haiba kuntraga mari ase punna punsillaga saruk yaminaraga haiba akoi gi udau pakhang gi Chenghong bagi thoram si pangthok minaraga adungloba kaichel mi akhoi kungna ta mafam singda chatlaga kaichel taret maru oina mafam sing ase aruba mafam sing chatlaga adungba ibudau bendau gi thokjal sisu yen thokpa amasung lebak mayamda pakhangba chenghong bagi maramda akhoi khara khaji khangjanaba mayamda awareness oina adungba thoram amasu haiba nume sida koi pangthok jagani Nupi oibising semitlon fagalaktuna nupi singna mangzil thana lamjing laba matamda aikhoi gi khunai asi mangzil thaba ngamgani haina
Moirang de social worker Thongam Santi Singana Fongdokre, Wafama Singasi Moirang Kendra Progressive Front Amadi, RNL Bharat Gas Gramin Bitrak Moirang Sub Center Anina Kusam Naduna Moirang Laikai Community Hall the Pangtokiba, Mangarak Suba Tankaki Oina Pradhan Mantri Ozwala, Skimgi Makada Cooking Gas Yen Tokpagi Thorum the High Kibani. Ngasigi Thorumaduda, Moirang Kendra the Lady by APL, BPL, Priority Card Holder, Singdaki Kangat Laba, Imung Chaniga Nifu the PM Skimgi Makada LPG gas connection phangan ki mahakna makhatara duna pradhan mantri ujwala scheme asisu nupida priority piba bharat sarkar gi scheme amani MLA oidrabasu election da mai paklabasu pakrabasu miyamgi sakhatnaba thodang sing hotnagani vote ka ba MLA oiba sing khaktana sarkar gi scheme sing miyam da phangan gadabani haiba leite aikoina punna hotna minaduna miyam da kanaba sing punna phangnanaba Panghanba yai kanaguma mioi kharana mafam khangdana mangluraga election gi matam da thoraklaga lupa chama chani piraga mamal yamlaba meyam gi hak leigani haiba wakhaldu hantha handuna nupi singi thak wangkhatna bagi pandam da PM scheme gi matengna cooking gas connection asi phanganana hotnabani haiki politician balu da kharana vote ki matam da ekta laga lupa sani piraga lupa sama piraga makoi mamal jamlo boche right che Laigre bagi wakal lon ko ka che ai thadong na ba ngasi gi sigumba ujawala scheme gi makhada akoi sakhong ga che dopgi batang ja i nupi sinda marui na i mai bel se chingna makoi gi manipur gi nupi khunai da nupi singna logi thodang madu ningsinga laga maitei nupi gi thodang no ningsinga laga asumba awadi afaba manipur khunai ba sebada Lakpir mai che chal chingla chokba thodang lobi daga Manipur kanmeda Bharata Manipur masak takpada chokba thodang lobi dak ni ai bi wakalonda ai de bachigumba kaya si ai yodi ai moyang ke progressive front ke loina package chal ni ai bo Manipur Legal Services Authority ke senthang makhada Langol Tarungda leiba Rongmai Naga Baptist Association Center Church Imphal Women's Society amadi Tinjang Pungna Sindona Nupi amadi Angang Singi Mayokta Chathaba Crime Haiba Hiramda Nomagi Oiba Legal Awareness Program ama ngasi Langol Tarungda leiba Association asigi Administrative Hall da pangthokiba thoram aduda High Court of Manipur gi Advocate Thoi Thoi Maitaina Human Rights ki maru oiba Haiba Hiramda Wangangki thoram adugi athoiba mithunglen gi oiba warol pireduna ji gaifur siluna khunai asle leiriba lairaba imung singna lemna ain gi oiba mateng piri haibadu khanghananaba pangthokpani lairaba amadi asol anakyada achuma wael phangananaba hotnabada sel paiba paidabagi thoidokpa khenaba leite haiki report aba serial number 9 sida lei sigi se evening glory gi member sing ima iben aduga ido abokoi mayam sigi sidasu senior citizen gi sida aikoi gi government gi scheme da kaya leikhre sigi makha sida noida phangpham thokpaji sine haina takpi bagi mateng pi bagi potsi as a member secretary legal services authority oina noida mateng pangba khara di ngamgadra haibai wakhanda maru oina aina atai da natabada ansingi sigi sidadi maram silai haina tawraga noigi secretary kai du da tawraga aina kauraga silai bani khotni che jang iba khotpagi matang da su aina sidada mateng pi base aina yam pining bagi maru oina number 1 da lakchabani Sahi khudingi leptana pangthoktuna lakliba moreda leriba ema kondong lairembi harauba ngasidagi pangthokpa haukhre ngasi ahoba numita tongan ma moreda leriba maitai lekai mangadagi naha oiribi kaya amana ahal singa punna saruk yaminakhi amadi pangthokliba lai harauba ase lakliba tha asigi tang 19 phauba numit 19 supna haraugani masdal lamdam asal laiminariba iraisa pumna makna harauba asibo saruk yaminanaba thaugal lupna ningsinglakli
Radiant Group की मसालों संग अमंग ओरिबा Radiant E Right अमदी China के जिनसांग डिस्ट्रिक्ट की वुक्सी जिंगसौदा लेबा इलेक्ट्रिक न चेन बा गाड़ी सिंगी कंपनी अमंग ओरिबा वुक्सी येडिया एक्सपोर्ट इंपोर्ट कंपनी लिमिटेड का याना चेरोल अमंग ngasi सही तौनखरे याना चेरोल असी इको फ्रेंडली ओरिबा गाड़ी सिजिनदुना लू हेन बा अवांग नुकपोक भारत अमा ओहेन्नबगी पांडमदा खुदयक पिनखिबनी अमरोमदा कंपनी अनि असिना अहान बतांक की ओइना खुदयक पिनखिबा असिना लमदम असिदा खक्ता नत्तना भारत पुंबदा इलेक्ट्रिक की गाड़ी पुथोकना होटनबदा खोंगबु ओइगदौरी सही कयागी ममांगदगी अफबा थकनबा इसिंग फंगलक्त्रबा क्वाक्ता सेवला वार्ड नंबर अहो मीना बाजार दा अंडरग्राउंड प्यूरिफाई वाटर प्लांट अमा मोयरांगदगी सोशल वर्कर थोंगाम शांति सिंहाना हाउनबी मतुंग इन ngarang संगादुन मियाम द खुसिनखरे संगाबगी पांगथोकपा थोरम अदुदा मोयरांगदगी सोशल वर्कर थोंगाम शांति सिंहा ना एमबी शांति सिंहा एमबी जबर हजर लेकाई की अहल एमडी हजीफुद्दीन क्वाक्ता ग्राम पंचायत की वार्ड नंबर अहम की मेंबर एमडी शमू क्वाक्ता सेवला प्राइमरी स्कूल की ओजा एमडी हजीवाली अजामतसु प्रेसिडेंट मेंबर सिंह ओइना सरुक याखी अंडरग्राउंड प्यूरिफाई वाटर प्लांट मियाम द खुसिनदुना सोशल वर्कर टी शांतिना इसिंगी ख्वाइदगी वाजबसी नुपी ओइबसिंगनी मरोइना मुस्लिम जातिन अमुक हेना इसिंग सिजिनबगी चांग असि हेली अदुगी खलगा क्वाक्ता सेवलादा थकनबा अफबा इसिंग फंगन बा मरम ओइरगा नुपी सिंगी थेंगनरिबा अवाब असि खरता ओइरबसु कोहननबगी पांदमदा अंडरग्राउंड प्यूरिफाई वाटर प्लांट असि महाकी माइकैदगी लनाई ओइना सेमजबनी मसिना वार्ड नंबर अमा अनि अमसुंग अहुमदा चाउना कानबा पिरगनी हाइना थाजै वाटर प्लांट असिदा नोंगमदा प्यूरिफाई तौरबा इसिंग लीटर लिसिंग तरा अमदी चही तरा हेना पिरगदी अमदी मियोइबदा सोकदबा मचाक अमता याउद्रबा इसिंगनी हाइनासु लेबोरेटरीदा थादुना टेस्ट तौबदा अखंग अहिसिंगना हाइरखिबा लैख्रे ngasi संगादुना मियामदा खुसिनरिबा अंडरग्राउंड प्यूरिफाई वाटर प्लांट असि अतोपा वार्ड सिंगदा मथौ तारकलबदी महाक अमदी मोइरांग केंद्र प्रोग्रेसिव फ्रंटना मतेंग पिननबु होटनगनी हाइखी कईगुमा मोइरांग कोक्तागी केंद्र अखोगी वार्ड अहुमसिदा मसिदा कानबा फंगबदुगी चप चाबा खुदमदो फंगगदी अइना अइगी इनाउ समूहना ngasi लौरिबा थौदाम सुबाइना अतोपा मेंबरसिंगना अइगोंदा बदुगी खुदोंग चाबदु पिबियु हाइरगदी अइ सोइदलुकी अतोपा मफंगसिंदसु मदुगी खुदोंग चाबा पिननबदो आई मोइरांग केंद्र प्रोग्रेसिव फ्रंटना मतम खुदिबक लेपग लैजरी हाइना कौता मियाम अपुनबा इरैपाक महेरोय सिनपांगलुप एम्स अमदि डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसामना सिंदुना निमित निनी चुपना चथगदबा कंडक्शन ऑफ हायर सेकेंडरी एजुकेशन प्रॉब्लम्स एंड इट्स रिमेडियल मेजर्स हाइबा हिरमदा खननैनबा मिफम अमा ngasi संजन थोंगदा लेबा मणिपुर स्टेट गेस्ट हाउस दा हौदोख्रे थरम अदुगा मरि लेनना देसामगी वाइस प्रेसिडेंट एंड एडिशनना ngasi पांगथोकलिबा खननैनबा असि हंदक पांगथोखिबा काउंसिलना नौबा क्लास 12 परीक्षादा मथौ तौखिबा ओजा सिंह फ्लाइंग स्काउट चतुना यंगसिनखिबा सिंगना थेंगनरखिबा अपाम पामदा सिंग पुन्ना खनरगा मतुंग तारकपदा थोक्तनबा अमदि अफबा मवोंगदा परीक्षा पांगथोकननबगी पांदमदा खननैनबा असि पांगथोकपनि हाइखी गवर्नमेंट की हायर सेकेंडरी अमदा ओजा ओइरिबा क्वेश्चन दुगी मागी कोचिंग तौबा मागी जुंगी लनाई ट्यूशन सेंटर से माना मोक टेस्ट टेस्ट अमका पांगथोए हाइरिबा मोक टेस्ट दा माना हंगीबा क्वेश्चन दुगा सोना kana council of hair secondary education manipur law conduct torga pangthoi final examination sigi siga marks se koina maximum more than 60% hena chanara question se ko thenani siguma pose lakha matam da council of hair secondary education manipur na higher terms question center na lebiriba question moderator na lebiriba siguma mayam sigi marakta karigumba khara aboina पुक्सेल सेंगदबा मसागी इंटीग्रिटी खंगना थबक तौदबा सिगुमा लेरब्रा सिगुमा प्रॉब्लम जे अदुम जही हंदकी जही नसु मसे यावे हौकी जही सिगसु यावदना मसे अखोइना हाई बियो सिगसि एग्जाम केनोगी काउंसिल ऑफ हायर सेकेंडरी एजुकेशन मणिपुर की क्वेश्चन सेंड तौबदा मसे यावन बेरो मसेगी मथंता चप चाव मसेगी एक्शन लौखनु गाना अखोना देसामना गवर्नमेंट दा मदि काउंसिल ऑफ हायर सेकेंडरी एजुकेशन मणिपुर तक्सलगा ममांग जही दगी हंदक क्वेश्चन सेंड तौबदा मसे यावन लोरा गाना यावन की दबो तौसु लई Go Green Group Manipur na sinduna haukiba April kumapan dagi thasigi manga phauba satharakiba online quiz da makok thonglakraba maheroi Jameson Lystrom the group asigi maikai dagi achamba khodol piduna pukning thogat khre
Jameson Laistrom Wangjang Lamding Laistrom Laikai da Laiba L Ziten gi machanupani mahak Housing Royal Academy Wangjang da class 12 tamliba mahiroi amani. Haukiba April Kunipanda Ramray Eco Tourist Park ta Hirakna Badagi Laikhidraba Razib Roman Amadi Ranigi Thawaina Mapugi Kuyada Ingna Chikna Lerunaba Makoiga Leminaramba Marup Singh na ngarang numidang Ningthau Khong Bazar da Mairakat Kre. Imphal City gi sensitive oiba mafam singda tho'oning da thodok sing thokta naba Imphal West District Police na lakholakpa section thorang gi saruk ama oina ngasisu Ayukta City Police Station gi manung chanba Maharani Thong Jiri Parking amadi Wahengbam Laikai Parking area the park sana combing operation satakre Imphal West ki additional SP operation AG Sharma gi meeting makhada Imphal West Commando Bazar Unit team na ayuk pung 3 ka minute yangkhai dagi pung 9 ka minute kuntra manga phawba chatakiba operation adu da punna mioi chamaga marifu mapan masa masa gi saktak se puthok handuna masak khangdokpagi thabak chathaki maduda masagi saktak se yauraktaba mioi 13 makhata na verification chathana bagi damak City Police Station da sinaki Nakalamaromda team asimakna numit yung bamatung pung marirom tarakpa aduwaida City Police Station gi manung chanba how kaitel ngari gali amadi alu gali gi akoibada combing operation chathaki operation adu da chawrak na miyoi samri ga humdra humdoirom verification chathaki maduda masagi saktak se puthok pangam da miyoi taraga nipan makhata na verification chathana bagi damak City Police Station da sinaki Ngasi ayuk pung 9 ka minute 10 mangarom taba matamda Imphal East District Police Commando amadi kunjaruk suba AR gi apun makangbo ni yairi pok thambanu market mayada thibo humbagi thabak sa thabada KYKL gi lanmi ama faraba lanmi adugi mamingna irengbam Sunil atopa mingna laloi sahi kuntragani thoi apokpa laikhidraba Rajchandra Kawi ngairangbam awang laikai dagini haujikna hairangoi thongmaibam laikai da leibani phagatlaba polam singa loinana Andro Police Station da khusna kre Ngasi ayuk pung 3 ka minute ni phurom taba matamda Imphal East District Police Commando gi kanguna khabai soi mamang laikai community hall manaktagi mioi ama mayai kabani sage polam singa konana phagat pangam kre pharaba mioi adu haingang police station gi manung chanba khabai soi mayai laikai degi MD Nasir Hussain atopa mingna kudim chahi kuntraga taret apokpa MD Nazimuddin Kawi mangol degi SP tablet capsule chanipan gamrat phudara mapan and 10 tablet chamga kun cough syrup bottle kulumdoi amadi Seloina lopa lising aniga chatruk yang khai phanglei phagalaba nisagi potlam sing adugi manungda original amadi duplicate haiduna khaidok laga tongan na pack tawduna purakpani haiba khangba ngamle hairi Haukiba sahi lising ani 19 dagi haujik shok lising aniga 18 gi me fauba wangu tera laikai anigi club oina lairiba tuidak tera haina khangnaba club asigi tek kaiduna nongkhang chaduna leiramba building asi social worker khwairakpam iboyama maitena semjin khre masigi damak south tera mayai lekai gi miyamna khwairakpam iboyamana tawruba thabak khudingmakta mai pakpa oirasunu haina thagatpa phongdorakli amukhana break amatanga lawjari Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asli subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani sahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahumgi lupa chatre yankhai sahi gi oina lupa lising ahum contact tobiu 8257888737 email lamjingbaKanglawater@gmail.com Break ki batuk na makhataba pau pizari
All Manipur Muslim Development Committee na Sinduna Rural Electrification Corporation amasung Central Institute of Plastic Engineering Technology gi makhada pangthokiba lising taranipan gi course pass tawraklaba trainee sing taram okpaga loinena asamba khudol pot sing piduna pukning thogat khre ngarang usoi pokpida leiba AMMDC gi office ta pangthokiba taram okpagi thorum aduda AMMDC gi President MD Said Ahmad Said Islamic English School Lelong Hangam Thabigi President Y Maniton Singha AMMDC के General Secretary MD Ator Rahmanna President Member Sing oina saruk yaki thorum aduda wa ngangledona Said Ahmadna ngasi taram okiba trainee sing asigi damakta committee asina achauba thaudang laudona institution sing asida admission tawkhibani admission tawraba tungdasu committee asina physically morally amadi financially tengbang piki makhoi gi hona zamana maram oiraga ngasi coursing asida pass tawrakpa amadi mapan lamda thabak tawnabagi damakta khalakpa asida committee na tawjaruba thabaki mahai phangle haina lauduna makhoibu taram opgi thorum asi pangthok sabani haiki Chandel districtal laiba Wajar Crafts Chandel na sinduna sep chakpi sep sandel haiba thimda chakpi turel da ahan bo oina ngarang nongmagi oiba community cleanliness drive ama tha asigi mari da pangthokre Wajar Craft na mamang thakta Chakpi Tureli Oiriba Pibam Asigi Matang da Tongan Tongan Mahiroi Singi Oiba quiz amadi debate na singba kaya pangthokraba matungda cleanliness drive adu statharakibani Turel sengbagi thorum adu da Chakpi Turel gi akoiba da lairiba naha chahum henbana saruk yaki khunai ama chakot pada tinjang kaijang daba laina tina chen daba khunai ama lehennabagi tangai phadaba adu yenglaga drive adu chathakibani Wajar Craft ki maikai dagi thorum adu da saruk yakiba amasung mateng panglakhiba khulgi khunja sing club ki member Anal Sinurwal gi executive amadi member ICDS Sandel DFO Chandel Rara Bax amasung miyambu thagat paphongdorakli Assam amadi Nagaland anigi lonaba ngamkhai gi saruk amu oiriba Assam gi Sivasagar district ki ngamkhai ga lonaba kilometer manga gi saruk ta Sivasagar gi additional district magistrate na numidang pung manga dagi ayuk pung taruk phawba curfew thamkhre maroina anti social elements sing amadi lona yadaba khutlai paiba lalauba sing Assam gi ngamkhai da sangsillaktuna pamdaba thodok sing tholakpa yai haibagi thajaba paw leibadagi athingba asit thamlakhibaga loinana security gi akanba section tharang lokhatkibani Atopa sinpham pigani haina thaja halaga human trafficking taunabagi damak miyoi kharana lautunaraga purakhiba Rohingya nupa macha amadi nupi masa tarani thoi Mizoram police ki kangbuna kanbangam khrei pawasina hai mi lalonba kangbu amana Rohingya nupa amadi nupi masa sing adu Bangladesh ta punanaba honarambadagi ngarang kanbangam khibani kanbangam laba Rohingya nupa macha nipan amadi nupi macha mari adugi marileinaba document sing amata yaram khide makhoigi mathakta logi lokhatpham thokpa thabak sing laukhan anaba thaurang tawkhre ningsingba yabadi numit kharanigi mamangda su niyom kaina sanglakpa Nepali amadi Myanmaris macha nipugu humdoi phagatpa laikhre Uttar Pradesh Ghaziabad district ki Hindan Air Force Station manaktagi ngarang numidang laingakna phanabagi wanted laktokraba mihat pa yauna tungan ba thodok sing de chenaba mioi ama yauna ahum khutlaiga konana phagat pangam khre Sahidabad police ki akhanaba special task force ki kangbuna ngarang numidang pung taruk makhairom taba matamda Hindan Air Force Station gi akoibada thiba humbagi thabak chathabada wanted laktokraba Harendra yauna atopa mahakaloinaba mioi ani Asok amadi Rohit countrymet pistol ahum marumanga ga konana phagat pangam khibani National Animal ama oina malemna khangnariba amadi laibak asigi miyamna sungak senaba achauba thodang lauriba kai hatlaga maku amadi haksang da yawba potlam sing lalonba mioi ahum ngarang Nagpur Ramtek Laisang manaktagi Forest Department ki kangbuna fare pawasina hai chingnenangai oiba mong da mioi ahum two-wheeler gari amada tongduna lakhi maduda Forest Department ki kangbuna gari adu check tawbagi thabak sathabada gari adugi toolbox tagi potlam sing adu phagat pangam khibani phagat laba mioi sing adu court ta puthok laba matung forest custody da tha asigi tara phauba thamnana ba court na yathang pikhre
Akan ba yengthina ba leiriba Syria government force amadi pro government anigi marakta akan balal chathari maikai animaki oina achengba tanja ngaidona chathari ba lan gi saruk ama oina ngarang Russian gi awang thangba Hamar province gi sarukta leiriba airways ta rocket kaya kapselaktuna landa khre thodok aduda mioi nifugu humdoi sikre hairi Russian gi defense ministry gi maikai dagi thodok aduda makhoi gi maikai da asok apan amata yaukhiba leiti haina sengdorakhiba ga loinana Russian gi lan misingna khut hanbada pro government fighter kunithoi hatki makhatana lebak adugi awang thangba hama amadi akoiba mafam singda akan mamong da thiba humagi thabak chathari haikre hauzika muk sanabagi pau phangbigani Mar Martyrs Day Organization Committee Zeribam na sinduna ngasi Zeribam district ki Tuisoilan da laiba Tuisoilan village ki playground da team kunmari na sarukya duna Mar Martyrs Day gamari leina sinba Mar Martyrs trophy hogdokre ngasi hogdokpagi tharomadu da social worker and Buddhasandra Singha Mar Inpui Mizoram region ki vice chairman Mr. Rothangkhum Sungtena Maru eba Mithunglen Singoina Saruk Yaki, Tongan ba cultural troop singna nat ki oiba jagoi isai kaya su utki, chief guest ki oiba warol piraduna and Buddhasandra Singhana, football haiba masana asi mahakna yamna pamjaba sport amani ngasi Mar community singi yamna maru oiba numit Mar Martyrs Day ga mari leinana pangthokpa Mar Martyrs trophy asi yamna maru oiba tournament amani Ziribam area gi mafam da leiba amadi manung da leiba miyam punamakna awa ana tarakpa matamda ekhoi amatta oina punna leminaduna thengnamina si haina su phongdokhi ichini naw singna ekhoi dirida karigumba mateng pangnaba matamda aikoina su soidan aikoina jiri gi mapalom da leire asonda lamdam sida leire besina usingna karigumba any thodo wato tholok matamda aikoina ngamjo mateng pangani khunna sina su ngamjo mateng pangbiu haina haijari All Manipur Volleyball Association ambage meeting makhada All Zeribam Sport Association sinduna ngarang dagi Zeribam gi Babu Parada leiba Zeribam Higher Secondary School gi sanabungda team mapan saruk yaduna chatharakiba mapan suba YKSO Singha Memorial Volleyball Tournament listing ni tarama paninga si sanakiba ahanba match ta Tadbung YC na NYC bu set ahum amada maitiba piki ani suba match tana PYC na Isel Club Dibong bu set ahum amada maitiba pikre Lamdam asida Wusu Association ani thokpa leite Hais Jaydev Sharma masana secretary ni haizaduna semle hairba association adu masak khangde Hais Jaydev Sharma chahi kunma panchupna association gi paisa lana sizinaba amadi GB meeting lakte haina Maran Sirakliba asi yumpham yaudabani haina ngasi Manipur Press Club ta pangthokipa paumi singa unaba amada Wusu Association of Manipur gi president M Biramani na haikre mahakna makhatara duna association gi senpham amata lana sizina khiba leite association gi account da lakpa senpham sing sanare sing da yenthoki madugi chap chaba khudam sangdam lei niyom lana association gi GB kaunana ba chathara khibani haiba yauna wafam kaya amasu phongdokhi and the print media get through the Magon the Hungary, Mana to Grip Carino, Kari interest no. Mana Pamason pulling him in the Carino, have the Hungary, Arobida, I carry him to Pamzu Pujaning Banate. I did how to technically announcing Sanabadu, Tambizer and Wajaba Mini, Akang Yorogati, Adumta Wakona to take a pew. Aduna, Matek Yada, Maron Pangsings in a Yadra Isile. Tado nang mati ang pura. Adman po ni hawjik su hariba sa clay kung sa na jain to hit bagi casual vacancy do to dabi yata na imati kakadung po jabani aduga hawjik sina kam daw ri haganda ay kun jeren body meeting mo to kan anu bo office bearers me mama khanana bagi process lakpa aduga loina na kramhain to hagan sa da leigi da ba adagi mangra ba mini sing basi mangra basi yawdi thi khangdra aduna ni media da kun nahan jeren body meeting to kan yam pak sana media do ni hatok sari do ngasi nungthil phongkiba pause singi maroiba pausing amuktang punna khangminasi Kangleipak ki maira Loktak yauna water tourist site singda unauthorized oiba hi sizinaba thingjin kre
BJP na luchingba sarkar FIR gi sarkar haibadu oire kai khangam Imphal manunggi amodakai sengdokpa haukhre lamdengda makhatana amodakai thadanaba hotnari Mayor IMC Leimaramda asiba hakchang ama leiramle Paujel Katok lamlaba athoba singi wakhalon matung illasi gai khangam miyoibagi phangpham thokpa hak phanghanaba hotnagani gai fulsilu mafam kayada combing operation chathakre tarani thoi lokhatkre Kangla Pau Lok Sabha Mikhal gi tungda BJP sarkar laikhigadara leiroidra haiba miyamda chauna mami amatare gai khangam ngasi khakki oina amotpa sengdokre lamdeng treatment plant thabak hauna ba hotnari Mayor oina water supply da laingoi sindoklaga ising pigani haiba angakpa poi Radha Kishore Pandam IMC na konba mafam ama PhD na chahi taramnga rom thaknaba ising piramdre Mahiroi lising kuntra rom na khawrang na ngairiba class 12 ki exam result hayeng nungthil lauthoklagani Congress Sevadal Hogdok Lamba Dr. Hardikar gi chamagat kuntra mathoi shuwa mapokkumon pangthokre Jingnaningai oiba mawongda sawmill ama tumna mai chakre lupa lak nyangkhai rom gi potchai ut onkhre Aroibada maroiba pau among hana pizari Center da BJP ki sarkar lakpa waragani state asidasu ahongba lakpa yai haina MPCC ki president gai khangam na haikre Ziribam subjel yang sinbina bakana leitabana miyoi kharana maning tauna sakakpam sang onthok tuna leihori Ramrai Eco Tourist Park ta miyoi ahum ki punsi pikham nakraba matung lengang na lokhalakpa section thorang ni saruk ama oina lamdam asiki water tourist site sing athing bathamli Amadi nimit kharane gi mamangda tongan mamafam da miyoi ani sirambagi thodok ka mari leinana miyam na khongjang sangsilingai laimaram da sungasi naha ama siduna leiramle Hauziki di Times of Manipur ni pizaba numidangi pau matang sa loisinjare midyang tabiri ba punimakpo amuka hana khurumjari